Hi ma'am. Ma'am akhoi ngasi je kana phiron khara laige na lakne ba ko. Ado akhoi na laide ba phiron ji ahan bati na ta ba ko. Japan da second street na akhoi use clothing hai ta second gi phiron yon mum phom le ba ko. Sigi mum pham ji da ne ko akhoi lai ba lai je. Si ma pham ji yam no khong ba hai ta akhoi atop hai di akhoi na phangi ba paisa ji ga sida yoli ba phiron maman ji ga do kaino ta ba hai ta. Matching goi ba hai ta ko. 하이디 피론주 야 아파가지고 방법고 아도 뭐 세클렌 이 피론 어지라가 좀 말다 한 번에 아무도 좀 야오고 띠 하이디 레벤 납비버 그런 피론 아무도 아도 아이 앞에 없네 그지 라이죠 anga CD 아이기 부디 레이르고 뭐 아니기 나 레비게 타오네 세클렌 오이나 레비라게 한 번에 레이감저 배사제 배사 레이다 범 야오더나고 아도 뭐야 하다고 비디오 얘기는지 aduga ai sigi second street hariba sigi kanoje dukan je sigi mai akoi ba jingju hana ihamda video mate kitang namjarake sigi mamang da tha second street je si manung de yol je second gi phiron aduga top item mayam ju yole ko item mayam du di manung da horen video namjarak dam gi minar je aduga nakkan da khami ba gari myam je si kano atane second leiba ni atane bo japanese ki society ju ko use product se am document am season 하이디 피사 바이비나 컴바 또 카이드나 거 시대 카미 가리 미암데 스클렌 레이블 락고 나타나 아도메 아만 장가 예응지 한 번에도 두메암 스클렌 하자바네 거 만웅도 레벤 납비바 거기 이칸노도 네바 피도 네바 아도 시도 홍노 연토 과이따라 지금 마탐 시즌 줄로 실락보고 시 윈터기 네바 거 덤타기 필요 네바 당시 파자라 들려 마만 까네요. 루파 정화 같은 건 이게. 나도 야라면 피가 한 번도 얌 땅은. 너무 맞추도 빠모 어디 레기래. 하이 왕래. 나기 줄 레지라. 마사게 제 색깔 레비지. 한 번 돈 감들어 가지고 색깔은 부터 돈 감네 봐. 과. 하이 로레 바다는. 아도 주티 가이드리 한 번에 들려. 6,900. 하. 6,900. 뭐만 빠마가 되는 게 뭔가 시다 라이즈나 느끼기 그 액세서리즈 할다라고 히어링 뭔가 히어링 나때 히어링 하면 그 소리가 나서 백 디자이너 야면 마이클 코스 때문에 더 땅들 너무 땅 시집까지 하기 시간 오나 들어 빨 들어 Beat has a pro. 비액 밤이라. 얘기는 좀 잘만 줘. 링도 밤 어디요? 에어링잖아. 씹어줘. 어디 안 돼. Sao pi cây lấy gì kìa? Nang cây lấy biếu kìa? Nhằm trâu rồi. Nhiều. Khi mang tới lấy gì nên biết ngắt này. Biết sự Japan thì biết sự đi. Tham ngắt này có sự cái này rồi. Sina napigi samargi mafla adudi ingni ye 그러면 nana hoji khalli ba myam chu 그노니 코트니 오버코트. jacket ni 그 상어 뭐 봐. asang long kota naung ki aina ma lai gi da dum ba sida ju be gam yo le sida na sus ki paring ne de be gi sus ne bo sida lai jina sekelen haja ba ne lomuk
ꯑꯍꯟꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯃꯃꯟꯗꯕꯨ ꯈꯔ ꯋꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯍꯟꯕ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯒꯤ ꯗꯨꯀꯥꯟꯁꯤꯅ ꯐꯕꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯩꯁꯥꯗꯨꯒ ꯃꯦꯠꯆꯤꯡ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯅꯨꯄꯤꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯅꯨꯄꯤꯒꯤ ꯁꯥꯏꯠꯅꯦꯕꯀꯣ ꯃꯅꯨꯡ ꯂꯣꯝꯗꯅ ꯑꯉꯥꯡꯒꯤ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛꯁꯦ ꯁꯤꯖꯟ ꯆꯦꯟꯖ ꯇꯧꯔꯛꯄꯒꯤ ꯋꯤꯟꯇꯔ ꯑꯥꯏꯇꯦꯝꯈꯩꯁꯦ ꯗꯤꯁꯀꯥꯎꯟ ꯂꯩꯔꯤꯕꯀꯣ ꯗꯤꯁꯀꯥꯎꯟ ꯍꯧꯔꯦꯕ ꯖꯤꯀꯦꯠ ꯊꯤꯌꯣ ꯅꯪꯅ ꯍꯧꯖꯤꯛ ꯂꯤꯠꯂꯤꯕ ꯑꯗꯨꯒꯨꯝꯕ ꯖꯤꯀꯦꯠꯇꯣ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯏꯪꯅꯤꯌꯦ ꯅꯉꯣꯟꯗ ꯏꯪꯉꯣꯏꯌꯦ ꯇꯨꯡ ꯂꯩꯃꯤꯟꯅ ꯑꯣ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯐꯖꯔꯕꯅꯤ ꯃꯆꯨꯗꯣ ꯌꯥꯏ ꯂꯨꯄꯥ 500 ꯈꯛꯇꯅꯤ ꯑꯁꯤ ꯐꯤꯔꯣꯟ ꯍꯥꯞꯅꯕ ꯀꯩꯅꯣꯝ ꯄꯨꯔꯛꯑꯣ ꯕꯛꯀꯦꯠ ꯑꯃ ꯄꯨꯔꯛꯑꯣ ꯌꯥꯔꯦ ꯂꯨꯄꯥ 500ꯕꯨ ꯀꯩꯅꯣ ꯂꯩꯁꯜꯂꯒ ꯄꯪꯂꯩꯗ ꯂꯩꯔ ꯂꯣꯏꯔꯦ ꯁꯤꯀꯤꯂꯤ ꯂꯨꯄꯥ 500 ꯄꯤꯕ ꯑꯁ ꯈꯣꯡꯎꯞꯇꯤ ꯌꯦꯡꯉꯨ ꯈꯣꯡꯎꯞ ꯐꯖꯩ ꯕ꯭ꯂꯨ ꯄꯤꯡꯒꯤꯗꯣ ꯑꯗꯨ ꯐꯖꯩ ꯄꯥꯝꯃꯒꯗꯤ ꯂꯩꯌꯨ ꯀꯩꯅꯣ ꯑꯍꯟꯕꯗꯗꯤ ꯂꯨꯄꯥ 10,000 ꯃꯌꯥ ꯂꯩꯔꯝꯅꯤ 10ꯗꯤ ꯌꯧꯔꯝꯃꯣꯏ 50,000 ꯖꯣꯒꯤꯡꯅꯦ ꯑꯗꯨꯅ ꯖꯣꯒꯤꯡ ꯍꯥꯏꯔꯒ ꯖꯄꯥꯟꯗꯗꯤ ꯄꯥꯛꯀꯔꯅ ꯍꯥꯏꯅꯕꯅꯤ ꯉꯁꯤ ꯐꯤꯔꯣꯟꯁꯦ ꯑꯩꯒꯤꯕꯨꯗꯤ ꯂꯩꯗ꯭ꯔꯦꯕꯀꯣ ꯃꯣꯏ ꯑꯅꯤꯒꯤ ꯑꯣꯏ ꯂꯩꯔꯦ ꯏꯆꯥꯅꯨꯄꯤꯒꯤ ꯁꯝꯃꯔ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯎꯞ ꯃꯆꯥ ꯑꯃ ꯑꯇꯩꯗꯤ ꯀꯩꯅꯣꯅꯤ ꯁꯝꯃꯔ 1 ꯄꯤꯁ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯂꯨꯄꯥ 500 ꯌꯦꯟ 500 ꯑꯗꯨꯝ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯔꯨꯄꯤꯁ ꯇꯔꯥꯗꯤ ꯂꯨꯄꯥ 150-160 ꯂꯥꯛꯀꯗ꯭ꯔꯥ ꯑꯗꯨ ꯄꯣꯠꯁꯤꯒ ꯃꯥꯒꯤ ꯍꯜꯂꯤꯕꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯃꯃꯜꯒ ꯑꯗꯨꯝ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯑꯍꯟꯕ ꯑꯗꯨꯝ ꯃꯥꯜꯂꯤꯕꯀꯣ ꯁꯦꯀꯦꯟ ꯍꯦꯟ ꯍꯥꯏꯖꯕꯅꯦꯕꯀꯣ ꯁꯤ ꯅꯨꯄꯤꯒꯤꯅꯦ ꯑꯗꯣ ꯅꯨꯄꯥꯔꯣꯝꯒꯤ ꯁꯥꯏꯠ ꯍꯥꯏꯐꯦꯠꯇꯪ ꯑꯩ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯒꯤ ꯅꯥꯀꯟꯗꯒꯤ ꯅꯨꯄꯥꯒꯤ ꯍꯧꯔꯦꯀꯣ ꯁꯤꯅ ꯁ꯭ꯄꯣꯔꯠ ꯋꯦꯌꯔꯅꯦꯕꯀꯣ ꯃꯊꯛꯇ ꯁ꯭ꯄꯣꯔꯠ ꯁꯨꯁ ꯅꯨꯄꯥꯔꯣꯝꯒꯤ ꯁꯤꯁꯨ ꯁ꯭ꯄꯣꯔꯠ ꯋꯦꯌꯔꯅꯦ ꯑꯗꯨꯒ ꯅꯨꯄꯥꯒꯤ ꯖꯤꯟꯁ ꯂꯩꯔꯦ ꯁꯣꯝꯗꯁꯨ ꯅꯨꯄꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯔꯦ ꯕꯨꯛ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯁꯣꯝꯗꯅ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠꯀ ꯀꯩꯅꯣꯒ ꯁꯨꯠꯀ ꯁꯤꯒꯤ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯒꯤ ꯔꯣꯗ ꯂꯩꯁꯤꯅ ꯁꯨꯁ ꯅꯨꯄꯥꯒꯤ ꯁꯨꯁ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯂꯩꯁꯦ ꯑꯗꯨ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯤꯔꯣꯜ ꯅꯣꯏꯒꯤ ꯈꯣꯡꯎꯞꯇꯒꯤ ꯂꯩꯃꯟꯗꯅ ꯄꯤꯛ ꯊꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯥꯗꯣ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯅ ꯁꯤ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯕꯀꯣ ꯄꯣꯠꯁꯦ ꯐꯕꯅꯤꯅꯀꯣ ꯂꯣꯡ ꯂꯥꯁꯇꯤꯡꯁꯨ ꯑꯣꯏꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕ ꯀꯩꯅꯣ ꯐꯤꯔꯣꯜꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯉꯥꯛꯇꯅꯦꯕꯀꯣ ꯀꯨꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯆꯍꯤ 3, 4, 5ꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯃꯣꯏꯒꯤ ꯂꯦꯑꯥꯎꯠꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤꯗ ꯁꯦꯀꯦꯟ ꯍꯦꯟ ꯍꯦꯛ ꯌꯦꯡꯕꯗ ꯁꯦꯀꯦꯟ ꯍꯦꯟ ꯁꯣꯞ ꯃꯥꯡꯗꯕꯀꯣ ꯁꯦꯀꯦꯟ ꯍꯦꯟꯅꯦ ꯍꯥꯏꯕꯅꯤ ꯃꯅꯨꯡꯗꯁꯨ ꯑꯗꯨꯝ ꯇꯦꯛꯀ ꯀꯥꯏꯗꯕ ꯂꯦꯚꯦꯜꯒ ꯀꯥꯏꯗꯕ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯈꯣꯡꯎꯞꯇꯅꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯑꯦꯅꯤ ꯑꯥꯏꯇꯦꯝꯗꯀꯣ ꯁꯤꯅ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯒꯥꯔꯤ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯍꯥꯏꯖꯕꯅꯤ ꯂꯨꯄꯥ 1,00,000 ꯄꯤꯕꯒ ꯌꯥꯎꯕꯅꯤ ꯁꯤ ꯒꯥꯔꯤꯁꯦ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯍꯥꯏꯖꯕꯅꯤ ꯉꯁꯤꯗꯤ ꯑꯇꯥꯡꯕꯗꯤ ꯎꯗ꯭ꯔꯦ ꯊꯦꯡꯅꯗ꯭ꯔꯦꯕꯣ ꯃꯔꯛ ꯃꯔꯛꯇ ꯂꯨꯄꯥ 1,00,000 ꯄꯤꯕ 1,00,000 ꯍꯥꯏꯁꯤ ꯔꯨꯄꯤꯁꯇꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯎꯕꯅꯤ ꯃꯣꯏꯒꯤ ꯖꯄꯥꯟꯒꯤ ꯁꯦꯀꯦꯟ ꯁ꯭ꯇ꯭ꯔꯤꯠꯇ ꯇꯧꯔꯤꯕ ꯂꯦꯑꯥꯎꯠ ꯁꯤꯃꯛꯅꯤꯀꯣ ꯑꯩꯅ ꯍꯌꯦꯡ ꯌꯨꯝꯗ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯅ ꯁꯥꯗꯣꯏꯁꯦ
ꯑꯗꯨꯒꯤꯁꯨ ꯑꯣꯏꯅꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯔꯒ ꯔꯦꯀꯣꯔꯠ ꯑꯣꯏꯅꯁꯨ ꯇꯧꯍꯧꯕ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯟꯕ ꯍꯥꯏꯇꯥꯔꯦ sida lejina ladies askat nebako ladies askat sona ta yen 500 khata nebako rupees ta ga di chani ga yankai humphum thila khadra ado mamanji ga magi phi gi magun haitar quality haitar cham adum ya haitar adu masu da thi go ha nam khala thada ya si masu ji yar asi phaje 자. adu masu du swada lei ba masu jo ye blue ji jo phaje adu blue du jo phaje ha 지당해. ha 당. to iwan nam hono adu jo phaje 주자. adu jo phaje 주자. adu phaje ya siro thoro 주자. 시티. 시티도 바로 요만. pidi phaiti masu ani do yar yar ba nga si lei ji kai kai no hum to summarize taro mu se mayam no 힘들어요. ha 힘들어요. skirt ne one piece ne ngang khum ko lo ko piece kya sure lei ja nipan yau ba 어머니. paisa la jira da lei ba sure mayam de ne ko amma Mari, mana? Taruh. Taruh. Lupa. Mata. Mapan dako piece mapan leibina yen lising ahunga chamapan kuntra pa lising anim kinga ta ani ga samrim kinga ta no piece mapan leiba adu posidi am phomuni na adum yar hai ta ko mayam ngasigi second street ki shopping loire ado ngasigi video ju matang asida loisalage matang anova video mathaga charke mathangi video je japan do huji spring season gi ko mafam khudi makta anambana moigi lam lam du gi kano harok mai pangthongna ba haure ko ado gi video oina mathaga charke ado ngasigi du thammage kamya bye bye wanglen bye bye tawro sa bye bye tawro bye bye tawro Bye bye, Tara. Bye bye. 바이바이. 다음에 야.